ꯕꯤ ꯅꯪꯅ ꯏꯁꯩ ꯁꯛꯏꯗꯣ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯗꯤ ꯁꯛꯄ꯭ꯔꯣ? ꯁꯛꯑꯦ. ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯩꯗꯣ ꯁꯨꯃꯥꯏꯅ ꯁꯛꯁꯥꯠꯅꯤꯉꯣ. ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯅꯕꯤ ꯏꯠꯀ ꯑꯣꯏꯒ ꯑꯅꯤꯁꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯗꯤ ꯏꯁꯩ ꯑꯃꯨꯛ ꯁꯛ ꯀꯩꯅꯥ ꯑꯃꯨꯛ ꯑꯣꯏ. ꯑꯁ ꯅꯪꯗꯤ ꯌꯥꯝ ꯋꯥꯗꯧꯔꯤꯅꯦ. ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯋꯦꯕ ꯁꯤꯔꯤꯁꯅ ꯄꯨꯟꯅ ꯄꯨꯟꯖꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯥꯡ ꯄꯨꯝꯅꯃꯛ ꯄꯟꯕꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯗꯒꯤ ꯗꯤꯡꯀꯨꯅꯦ ꯑꯗꯒꯤ ꯂꯨꯡꯗꯥꯏꯅꯦ ꯑꯗꯒꯤ ꯀꯁꯟꯅꯦ ꯃꯥꯂꯪꯕꯅꯦ ꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯄꯨꯟꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯟꯁꯦ ꯂꯥꯛꯑꯒ ꯁꯤꯖꯟꯁꯤꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯎꯅꯔꯝꯃꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯜꯂꯒ ꯊꯣꯛꯂꯛꯄꯒꯤ ꯁꯤꯟꯁꯤꯗ ꯃꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯂꯣꯏꯔꯦ. ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯝꯃꯤꯕ ꯃꯇꯥꯡ ꯑꯗꯒꯤ ꯊꯣꯝꯕꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯇꯥꯡ ꯌꯥꯝꯅ ꯔꯤꯌꯦꯜ ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯃꯥꯂꯪꯕꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯅꯨꯡꯁꯤꯅꯕ ꯑꯇꯣꯞꯄꯗꯒꯤ ꯐ꯭ꯔꯦꯟꯁꯤꯞꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ. ꯑꯗꯩ ꯐ꯭ꯔꯦꯟꯁꯤꯞꯀꯤꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯃꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯂꯣꯏꯅ ꯐꯥꯎꯅꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯁꯤꯟ ꯀꯩꯀꯩꯁꯦ ꯗꯥ ꯒ꯭ꯌꯥꯅꯟꯒ ꯗꯥ ꯇꯦꯟꯖꯤꯡꯒ ꯃꯣꯏꯅꯤꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯅꯦ. ꯑꯗꯣ ꯃꯌꯥꯝꯗ ꯕꯣꯔꯗꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯟꯕ ꯀꯥꯟꯗ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯁꯣꯛꯄ ꯌꯥꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯗꯛ ꯂꯥꯎꯅ ꯐꯥꯎꯕ ꯌꯥꯕ ꯄꯥꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯃ ꯇꯧꯔꯒ ꯁꯥꯒꯠꯈꯤꯕꯅꯦ. ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯁꯤꯟꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠ ꯅꯝꯕꯗꯣ ꯑꯗꯨꯗꯗꯤ ꯀꯌꯥꯕꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦꯕ. ꯑꯗꯣ ꯕꯣꯔꯗꯇꯨꯗ ꯌꯦꯡꯀꯥꯟꯗ ꯗꯥꯕꯤꯖꯨ ꯑꯩꯈꯣꯏ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯥꯅ ꯚꯤꯐꯦꯛꯁ ꯍꯥꯞꯄꯛꯄꯁꯦ ꯑꯩꯕꯨ ꯗꯛ ꯂꯥꯎ ꯊꯣꯡꯀꯥꯟꯗ ꯏꯁꯥꯕꯨ ꯍꯦꯛꯇ ꯈꯪꯕꯗꯣ ꯏꯁꯥꯅꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯕꯗꯣ. ꯍꯣꯏ ꯑꯣꯗꯤꯌꯟꯁꯅ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁꯇꯣ ꯑꯩꯉꯣꯟꯗꯁꯨ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯐꯥꯎꯈꯤꯕ. ꯑꯗꯨꯝ ꯆꯞ ꯆꯥꯅ ꯐꯥꯎꯕꯤꯕ. ꯑꯩ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯌꯥꯝ ꯃꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯗꯥꯕꯤꯖꯨꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ. ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗꯕꯨ ꯐꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯑꯣꯗꯤꯌꯟꯁꯇꯗꯤ ꯑꯗꯨꯝ ꯑꯗꯨꯅ ꯐꯥꯎꯕꯅꯦꯅ ꯍꯥꯏꯅꯤꯡꯉꯦ. ꯑꯣꯀꯦ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯣꯖꯥ ꯕꯤꯖꯨ ꯑꯃꯗꯤ ꯑꯣꯖꯥ ꯒ꯭ꯌꯥꯅꯟ ꯍꯣꯏ ꯑꯣꯖꯥ ꯇꯦꯟꯖꯤꯡ ꯍꯣꯏ ꯄꯨꯟꯖꯜꯂꯒ ꯁꯥꯒꯠꯃꯤꯟꯅꯕ ꯑꯗꯨꯒ ꯃꯥꯂꯪꯕꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯇꯧꯕꯁꯤꯗ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯂꯪꯕꯅ ꯍꯦꯗꯐꯣꯟꯗ ꯏꯁꯩ ꯑꯃ ꯇꯥꯏ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯟꯗꯨꯒ. ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯑꯩ ꯗꯣꯂꯤꯗ ꯂꯥꯛꯆꯒꯦ ꯏꯁꯩꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯑꯝꯇꯪ ꯇꯥꯖꯒꯦ ꯍꯥꯏꯇꯥꯔꯦ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ. ꯁꯥꯕꯤ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ ꯃꯥꯡꯗ ꯊꯥꯔꯨ ꯂꯥꯎ. ꯁꯤ ꯃꯇꯦꯛꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯤꯟꯈ꯭ꯔꯒ ꯂꯥꯛꯏꯅꯤ. ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯩꯅꯣꯝꯗꯤ ꯊꯣꯛꯑꯅꯤ ꯍꯥꯏꯁꯦ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯔ ꯐꯥꯎꯅꯕꯩ ꯇꯥꯏꯞꯇ ꯆꯠꯂꯁꯤ ꯂꯥꯎ ꯁꯥꯕꯤ ꯍꯥꯏꯗꯤ ꯃꯤꯅꯤꯡ ꯁꯤ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯎꯅꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯃ ꯂꯩ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯧꯈꯠꯆꯒꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ 10 ꯁꯤ ꯂꯥꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯦꯟꯈꯤꯕꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ 9, 10ꯁꯤꯗ ꯍꯦꯛꯇ ꯃꯤ ꯃꯌꯥꯝꯁꯦ ꯍꯨꯞꯆꯟꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯅꯠꯇꯕ ꯃꯃꯥꯡꯒꯤ ꯁꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯂꯧꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ. ꯑꯩꯈꯣꯏꯅꯤ ꯀꯣ ꯑꯣꯏꯅ ꯇꯧꯕ. ꯀꯣ ꯑꯣꯏꯅ ꯇꯧꯕꯗ ꯑꯗꯨ ꯈꯤꯇꯪ ꯁꯥꯒꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅꯤ ꯀꯣ ꯑꯣꯏꯅ ꯇꯧꯈꯤꯕꯁꯦ ꯃꯃꯥꯡꯒꯤ ꯀꯞꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯁꯦ ꯑꯇꯩ ꯏꯄꯤꯁꯣꯠꯁꯤꯡꯗꯗꯤ ꯌꯥꯝꯅ ꯄꯥꯛꯅ ꯅꯞꯁꯟꯅꯕ ꯌꯥꯎꯗ꯭ꯔꯤꯕ. ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯁꯤꯟꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯈꯤꯕ. ꯉꯁꯥꯏꯒꯤ ꯃꯃꯥꯡ ꯏꯄꯤꯁꯣꯠ 4 ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯅꯦ. ꯑꯗꯨꯒꯤ ꯁꯤꯟꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯤꯟꯁꯤꯒꯅꯦꯕ. ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ. ꯍꯥꯏꯗꯤ ꯄꯨꯔꯥ
ꯍꯥꯟꯅꯗꯒꯤ ꯄꯨꯔꯥ ꯈꯪꯅꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯟꯗꯤ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯪ ꯑꯣꯏꯌꯦ ꯑꯗꯣ ꯇꯥꯃꯣꯅ ꯇꯧ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ 9-10ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯅꯤꯀꯨ ꯑꯣꯏꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯇꯤ ꯂꯩꯇꯦ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯇꯥꯡꯗꯒꯗꯤ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯗꯒꯤ ꯗꯤꯡꯀꯨꯅꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯇꯥꯡ ꯍꯟꯗꯛꯀꯤ ꯑꯦꯄꯤꯁꯣꯗꯇꯨꯗꯒꯤ ꯑꯣꯏꯅ ꯇꯧꯖꯩ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯌꯥꯏ ꯚꯣꯏꯁ ꯑꯣꯚꯔ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯅꯤ ꯍꯥꯏꯈꯤꯕ ꯑꯩ ꯍꯣꯏ ꯍꯥꯏꯔꯒꯦ ꯍꯣꯏ ꯃꯌꯥꯝ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯊꯣꯏꯕꯤ ꯅꯪꯅ ꯏꯁꯩꯗꯣ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯗꯤ ꯁꯛꯄ꯭ꯔꯣ ꯁꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯩꯗꯣ ꯁꯨꯃꯥꯏꯅ ꯁꯛꯅꯤꯡꯉꯣ ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯟꯅꯕꯤ ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯗꯤ ꯏꯁꯩ ꯑꯃꯨꯛ ꯁꯛ ꯀꯩꯅꯥ ꯑꯃꯨꯛ ꯑꯣꯏ ꯑꯁ ꯅꯪꯗꯤ ꯌꯥꯝ ꯋꯥꯗꯧꯔꯤꯅꯦ ꯃꯁꯤꯃ ꯑꯗꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯗꯣꯏꯅꯤꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯔꯤꯕ ꯈꯠꯅꯔꯤꯕꯁꯤꯡꯁꯦ ꯁꯤꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯕ꯭ꯔꯣ ꯇꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯣꯖꯥ ꯇꯦꯟꯖꯤꯡ